ꯅꯪ ꯂꯥꯝꯗꯣ ꯅꯠꯇꯦ ꯄꯣꯞ ꯄꯣꯞ ꯊꯥꯕꯗ ꯏꯀꯥꯏꯒꯟꯕꯤ ꯏꯀꯥꯏꯊꯕꯤ ꯌꯥꯝ ꯈꯖꯤꯡ ꯊꯣꯡꯕ ꯉꯥ ꯃꯔꯨꯝ ꯅꯨꯡꯁꯤꯕꯤꯒꯤ ꯃꯈꯨꯠꯅ ꯄꯥꯟ ꯏꯔꯣꯟꯕꯗ ꯉꯁꯤꯗꯤ ꯅꯩꯔꯦꯕ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯈꯤꯕꯤꯛꯄꯨ ꯃꯅꯤ ꯃꯨꯛꯕꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯥꯗ ꯑꯣꯏꯅ ꯆꯥꯖꯔꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯉꯥ ꯃꯔꯨꯝ ꯊꯣꯡꯕ ꯑꯃ ꯁꯤꯒ ꯂꯩꯖꯔꯦ ꯃꯣꯏ ꯃꯍꯤ ꯂꯩꯖꯔꯦ ꯁꯤꯒ ꯄꯥꯟ ꯏꯔꯣꯟꯕ ꯂꯩꯔꯦ ꯄꯥꯟ ꯏꯔꯣꯟꯕꯁꯦ ꯃꯈꯥ ꯆꯪꯈꯔꯦꯀꯣ ꯑꯗꯣ ꯁꯤꯒ ꯃꯌꯥꯡꯇꯣꯟ ꯂꯩꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯈꯖꯤꯡ ꯊꯣꯡꯕ ꯑꯗꯨꯒ ꯁꯤꯅ ꯏꯀꯥꯏꯒꯟꯕꯤ ꯏꯀꯥꯏꯊꯕꯤ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯗꯤ ꯃꯊꯛ ꯀꯥꯕ ꯉꯝꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯇꯧꯕꯤꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯦꯡꯅꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯏꯀꯥꯏꯊꯕꯤ ꯅꯪꯁꯦ ꯉꯥꯛꯇꯪ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯍꯧꯔꯒꯦ ꯀꯗꯣꯝ ꯂꯥꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯊꯝꯗꯤ ꯊꯝꯖꯤꯟꯈ꯭ꯔꯦ ꯃꯌꯥꯝ ꯄꯪꯆꯥꯗ ꯆꯥꯔ ꯂꯣꯏꯔꯦꯗ ꯃꯌꯥꯝ ꯐꯨꯛꯄ ꯍꯧꯔꯒꯦ ꯃꯌꯥꯡꯇꯣꯟꯒ ꯄꯥꯟ ꯏꯔꯣꯟꯕꯒꯁꯦ ꯍꯥꯎꯔꯦ ꯏꯀꯥꯏꯊꯕꯤ ꯌꯥꯝ ꯈꯖꯤꯡ ꯊꯣꯡꯕ mèo pan iron ba xe này đây hết ngon mà lắm 그게 세상에 nhà bẻ hàu này không mày ăn mà sẽ sai ra xào với hậu ấy fazendo si pan cho năng lẩu của pan đó là thế một khi pan đó này
ꯆꯥꯛꯇꯤ ꯐꯅ ꯌꯥꯝꯗꯤ ꯌꯥꯝꯕꯅꯦꯕꯣ ꯄꯥꯟ ꯏꯔꯣꯟꯕ ꯌꯥꯎꯔꯕꯅꯤꯅ ꯁꯨꯖꯜꯂꯦ ꯅꯪ ꯍꯤꯟꯖꯥꯡ ꯎꯕ ꯑꯣ ꯃꯌꯥꯝ ꯁꯣꯝꯗ ꯊꯝꯃꯦ ꯂꯦꯝꯃꯧꯁꯦ ꯅꯪ ꯂꯧꯅꯩ ꯂꯧꯅ ꯑꯩꯗꯤ ꯑꯣꯏ ꯑꯣꯏꯅ ꯑꯣꯏ ꯍꯩꯖꯤꯟꯕ ꯑꯣꯏ ꯑꯣꯏ ꯁꯤꯠ ꯅꯥꯜꯍꯜꯂꯣ ꯉꯁꯤꯗꯤ ꯆꯥꯗꯧꯅ ꯅꯨꯡꯁꯤꯕꯤꯒꯤ ꯃꯈꯨꯠꯅ ꯄꯥꯟ ꯏꯔꯣꯟꯕꯗ ꯉꯁꯤꯗꯤ ꯅꯩꯔꯦꯕ ꯏꯃꯟꯗꯅ ꯂꯩꯅꯥꯡ ꯆꯥꯗꯣꯛꯀꯅꯤ ꯌꯥꯝ ꯅꯩꯕꯁꯨ ꯐꯠꯇꯦ ꯍꯥꯎꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯎꯔꯁꯨ ꯅꯪꯅ ꯆꯤꯟꯕꯤꯔꯁꯨ ꯑꯩꯇꯗ ꯆꯥ ꯂꯩꯔꯗꯕꯅꯤ ꯑꯩ ꯆꯥꯔꯣꯏ ꯍꯥꯏꯗꯗꯤ ꯃꯤꯃꯤꯁꯤꯡꯗꯣ ꯃꯔꯨꯝꯗꯨꯅ ꯍꯧꯋꯦ ꯃꯔꯝꯗꯗꯤ ꯑꯩ ꯂꯣꯏꯁꯟꯒꯦ ꯃꯆꯤ ꯈꯤꯇꯪ ꯈꯥꯄꯝ ꯌꯥꯝꯒꯅꯨ ꯌꯥꯕ ꯉꯝꯃꯟꯈ꯭ꯔꯦ ꯌꯥꯔꯦ ꯆꯥꯔꯣ
ngay bàn thì lâu rồi Muốn đến rồi đó. hạ từ từ Không phải là cái nào. mềm la chứ bài gì tôi đây này chị làm đây này phá cái la gì Ê, chứ em nó đầu đi mà nè, phải đầu mình là không ra rồi. la cái bài đi đâu đấy mềm chị ba này mà này đấy phải không nhưng chị nó này đấy bây giờ này đó mà hao đi mỗi này chân mới Pha pha bên này đó, pha bên đó, để hiện cái là bên này vậy. tôi mềm Sao? ra đây ngay xin nào lên bal lấy tới ngay xin đi hao ra rồi mềm ra xin lỗi đây 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 ra xin lỗi bên này Ấy, xin thật chứ. mà thằng in next video tao muốn phần này gì mày bye bye